ngasigi topic si explain to bayana nabagi damak situation khara ngahak bhapna sagatminasi aihaki nungshirabi janupi ema fangjaduna mahaki maming si aina lingjel haidana thonjare lingjel na ayamba matamda tawribasi number 1 amadi number 2 tawsinba tumhaningba matamda tumu yadabana aibu ahing kaya tuma fanghandaba asini lingjel yokpada cell su fazana changba haibadu oi awaba fana thengna jaragasu mabu hek fangjaba mitkuptudagi sangsar sida mangondagi henba ama leitre haidana faujaki magi damak pumnamak thadokani Sibafao chingnadana ngamgani haidana khange hairibu pumnamak si tha kharagi mamangdadi maga aiga sukteng thengnaramdribani matau karamna asuk akanba nungshiba kauba shakti asina hana khanglamdaba ngamlamdaba kaya ngamhanbidoribano mamangi video singdasu hek miyoibagi lamchad mawong matau singgi horakfam thidokpagum ngasigi topic asisu evolution na explain tawjage Masamau faba offspring haibadi dharana la sandokpa nangnaba fau hinghoduna aikhoigi genes bu generation amadagi mathang generation da thangtha hoba ngamlagadi evolution kauba game sida mai pakpa ohelli karigumba trait amana jiba amagi survival amadi macha masu sandokpagi chance hengat piragadi hairiba gun sing adu future da hena kaman oirakani masi Darwin na puthok piramba theory of natural selection adugi yamna maru oiba principle singi manungda amane Jiba amada chenba trait amana mathangi generation da mai pakna thangthakibagi chang adubu fitness haidana khangnei thangtharakpagi chang wangba trait aduna atopa thangthakidaba trait tudagidi fitness wangba heli haigane masigi trait sing khudam oina aikhoigi hakchangi song sadadagi horaga matau karamna wakhal khanli hairiba pumna maksi aikhoigi manungda yaujarakpa genes lising duna ohenbirakpane Hojik aikhoina si khangjaragassu Darwin na mahaki theory du puthorakpa matamdudadi mahak masigi idea si leiramde hojikti aikoi masi khanglabani na jiva sing si makhoigi genes tubu makha chatha hongnaba hingnaba hotnaduna ta leiriba survival machine ni bhapta jarae aikhoina exist tawribasi aikhoigi genes bu mathangi generation dasu makha tana lehel hongnabane lingjel na represent tawribasi aigi genes tuna mathangi generation da oiba mawong aduni Hoi adubudi maparomdagisu tangkhai amadi yauraklibani ichanupi da yauribasi egi genes tangkhai khaktani ngasi lingjel bu aina zoo da puduna koithoklure haidana khalasi laibakna thiribasu kai ama nanthoroktuna mabu attack tawgadabagi chensilakpadu uduna aina ichabu kannaba kaidugi mamangda chensille kaiduna ai oina chakhre lingjel na hinghore haidana khalasi matau asumna isagi thawai bu kathokchabasi altruism gi yamna extreme oiba example ama khakne Altruism haibadi atopa kana amagi kananabagi damak isagi oijaba thadokpa aduni masigi matausi hek ahanba yengbadadi evolution gi mityengdagi artha thoktaba mawong ama oina ugani kaigi chakthak oikraba mi amanabu tungda dharana la sandok hoba haibasi oiraroidaba wani adu oiragadi lingjel da yauriba aigi 50% genes tu khakta kalhaunaba aingonda yauriba 100% genes tu karigi damak sacrifice tawdoribano aigi sacrifice adu mangjaba thabak amani haidana khanbabudi yai adubu evolution gi mityeng dagidi artha fazana thoe altruistic act ama artha thokpa thoktaba hairibase involve oiriba party ani dugi leinariba e mari duna lepi WD Hamilton kauba biologist asina equation ama khak puthorakhi equation du da yauriba factors sing adudi c nangondagi mangja doriba nangi cost d atopa mi duna fangdoriba kanaba magi benefit amadi r nakhoi ani kayam nakna mari thoknai haiba adune Equation sigi matung ina nakhoi anigi leinariba mari r duga mana fangdoriba benefit b duga purinabagi falduna karigumba nangna mangja doriba c dudagi chawba helagadi nangi sacrifice nangi altruism du matik chai worthy oi haigane individual ani du mari amata thokna daba oirgana r gi value si 0 oigane khudam atopa amamuk laurasi bus amakhak hojek aiga mari suthok thokna daba mi amakhak pu break fail oibadagi thomgadore aina mabu kannaba inthokpada ai oina sire khalasi Masigi altruism sidagi aigi tongjaba machet amatta leitre mangjaba khaktane aina kanbirami ba mi dugidi 100% tongjakhibane mayamna aisi yamna fai kathokpa ngambini haidana pauche amadi social media da kaida thagat pirakpa budi yai adubu masi evolution gi perspective tagidi afaba action ni haidana laude adubu kariguma mi ani dugi marakta kharata orbasu mari thoknaragadi amuk tongan ba oigane khudam oina bastuna thongge tawribadu aigi cousin ni haidana khalasi Cousin masel na share tawnaribasi common genes 1/8 ni leinariba relatedness r dugi value sina 0.125 ni masi oiragadi cousin du kannaba ai oina sikhrasu aina mangjagadoribasi 100% in natte 7/8 khaktani aigi hekpokmina ba inaw nupi oiragana aina mangjadoribasi half khaktani maramdi machil manaw masel share tawribasi 50% genes ni sidagi hena luba situation amamuk bhapna sagatminasi
Bus amana aigi inaunupirom da thausilai, atopa bus amana thausilai ichanupi gi maikaidani. Inaunupi amadi ichanupi animakta yauribasi aigi jeans ki 50% ngaktani. Situation animakta aina mangjadoribasi 50% ni chap manai. Adu oiragadi aina lawdoriba decision si karambano. Masigi decision lawba darkar oigadaba situation si thoktabadi oisanu. Adubu mama mapa ayambanadi machadu oina soidana khangani thazai. Masi evolution nasu maram chaba choice ama oihale. Maramdi lingjel di picture pikliba angang ne magi mamang da hojek yamna sangba punsi ama taduna leire. Aigi inaunupiga aigadi adult ngaktani. Reproductive potential dharanala sandokpa henangambagi oithokpasu aikhoi ahumgi marakta lingjel dana iwang wange. Aina hojik thawai thadok chargasu lingjel hinghoduna tungda dharanala mathang sadok hauragadi aigi jeans ki future gi damak ichanupi kan bi hobaduna yamne hena fai. Ngasaidagi khwaidagi extreme altruism thawai ka thokpasida adum focus tawduna leire. Adubu sinataba altruistic act kaya ama social animals marakta yam kaman oina fange. Meerkat amana makhoigi colony dubu checksina guard tawe. Makhoida attack tawrpa yaba sa uchek predator hek ubada atai members sing duda khanghanbi. Mana tawriba thabak ase masamaktadi pura risk amane. Guard oiringe dama oina sarak tambi khibasu yai. Group ki members sing do marimata amata thokna daba oiragadi masi explain tawbada lugane. Adubu khajiktang oirabasu mari thoknaba oiragadi group member masal care tawnaba pikliba angang yengsinbiba amadi chinjak yenaduna chaminaba haairibasingsi ohelakpa genes to population duda sandorapa yai. Maramdi haairiba altruistic act singsina members singi survival rate wangkhathanbi. Tungda pulaka dawriba marimata singdudasu altruistic genes adum thangtha hogane. Masibu kin selection haidana khangnai. Kin haairiba wahaisi arthana imung manung marimata haibane. Kin selection na miyoi batanatana atai jibasingi complex behavior understand tawbada yamna chawna tengbangbi. Mi amabu tengbang biramdaida ngasagi equation du hotuna mateng pangsira pangumsira hainadi kana amata khanade minungshi hairiba asu complex oikraba emotion sibu gene ama ni khakna hekta explain tawba yaba natte. Adubu aikhoigi behavior singsigi marumda evolution hairibasigi achauba role leire. Loisilakpasida Deep Think Channel yengbiriba khwai pumnamaktage karigumba khara khanghanjanaba tanjadu laujage. Ahanbada khanbirakpa topic sing sembirakte haidana warobidana yajare. Mapung fava topic ama semna hotnabada research matam changna taujai. Matik chaba source thiba phangdaba natragana interest leijaragasu isanamunna khangba yaudabana araiba londa da phongdokpa ngamdaba topic adum thengnajai. Khara henna confidence lerklaba kanda semge khanduna khaaga thamba topic su leiri. Video toina thagat piu haibirakpa ichil inaw singi comment pabada tasengna haraujai. Video thagat pagi hairagadi numit khudigi thagat chaninge. Marakta IC ani thokpa yaram lagadi haidana khanbasu hek yawi. Adubu tingbang biraknaba mirol leitabanina sidagi hena toibadi ngamjadre. Philosophical oiba topic siraba matungi anoba punsi amamuk hairiba video sida hena luhanba manba topic khara arembada neinare masi kanagumba khara dadi tension leirani phongdok pirakpasu yawi. Topic asi tasengna aruba oibana tabadu sulubani haijage. Semlam daida audience na pamloidra hena lui faugadra haidana semna roisira su khanjaki. Adubu audience ki apamba karino khangdana haina khiroi taba hai khiroi azum tawsanbasu langani khanbadagi thawoina semjakhiba topic amane. Creator ekhoina semjariba content khudingmak audience na chap manana pamba oiroi akhanna kana khaktana thawai yauna yengadaba view yam loidaba topic su adum semjai. Yamna maru oiba oiragadi view yam loi khangna tungda su adum semjarakani. Hana takhidribagi pami khangdaba taruraga pamlakba topic su adum soidana thengna birakani haidana thazai. Society ga mari leinaba topic kharada uncomfortable oiba yam ka hena direct oimali khanbasu marakta thengna birakani. Ahongba ama purake khanlagadi issue du phongna nainaba ama changbanani.